ꯑꯣꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤ ꯅꯝꯖꯔꯝꯃꯅꯤꯀꯣ ꯑꯁꯤꯗ ꯑꯩꯅ ꯑꯟꯂꯤꯁꯇ ꯇꯧꯔꯒꯅꯤ ꯀꯔꯤꯒꯤꯗꯤ ꯃꯇꯝꯁꯤ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯗ ꯋꯥꯔꯧꯕ ꯌꯥꯗꯦ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯍꯧꯖꯤꯛ 14 ꯄꯣꯏꯟꯁꯦ 14 ꯄꯣꯏꯟꯁꯤꯗ ꯂꯣꯏꯅꯃꯛꯇ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯏꯔꯥꯟꯒꯤ ꯑꯦꯒꯦꯟꯁꯇ ꯂꯥꯟ ꯇꯧꯔꯛꯑꯔꯣꯏ ꯍꯥꯏꯅ ꯒꯦꯔꯦꯟꯇꯤ ꯂꯧꯕ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯄꯣꯏꯟ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯔꯥꯟꯒꯤ ꯑꯦꯒꯦꯟꯁꯇ ꯂꯥꯟ ꯇꯧꯔꯛꯑꯔꯣꯏ ꯍꯥꯏꯅ ꯂꯧꯕ ꯑꯁꯤꯃ ꯂꯩꯈ꯭ꯔꯦ ꯑꯅꯤꯁꯨꯕꯗꯨꯅꯕꯨ ꯏꯔꯥꯟꯒꯤ ꯑꯣꯏ ꯑꯦꯠ ꯏꯔꯥꯟꯒꯤ ꯅꯥꯀꯜꯂꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯣꯏ ꯑꯦꯠꯇꯒꯤ ꯖꯦꯁꯦ ꯀꯤ ꯃꯤꯗꯤल ꯏꯁ ꯑꯣꯏꯒꯦꯔꯥ ꯑꯇꯩ ꯑꯇꯩ ꯑꯣꯏꯒꯦꯔꯥ ꯑꯁꯤꯗꯒꯤ ꯌꯨ ꯑꯦꯁꯀꯤ ꯐꯣꯔꯁ ꯃꯈꯩꯁꯦ ꯌꯨ ꯑꯦꯁꯀꯤ ꯂꯥꯟꯃꯤ ꯃꯈꯩꯁꯦ ꯑꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ 14 ꯄꯣꯏꯟꯠꯁꯤꯗꯅꯦ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ 14 ꯄꯣꯏꯟꯠꯁꯤꯗ ꯑꯁꯤ ꯂꯣꯏ ꯌꯥꯎꯔꯕꯅꯤꯀꯣ ꯏꯔꯥꯟꯒꯤ ꯑꯥꯁ ꯄꯥꯁꯇꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤ ꯃꯈꯩ ꯂꯣꯏꯅ ꯊꯣꯛꯄ ꯃꯊꯪꯗꯅꯕꯨ ꯃꯈꯣꯏꯅ ꯑꯔꯕꯣ ꯗꯣꯂꯔ ꯂꯥꯛ ꯃꯈꯣꯏꯅ ꯐ꯭ꯔꯤꯖ ꯇꯧꯗꯨꯅ ꯊꯝꯈꯤꯕ ꯏꯔꯥꯟꯒꯤ ꯄꯩꯁꯥ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤ ꯊꯥꯗꯣꯔꯛꯄ ꯏꯔꯥꯟꯒꯤ ꯔꯤꯂꯤꯁ ꯇꯧꯔꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯊꯥꯎ ꯌꯣꯟꯕ ꯌꯥꯔꯣꯏ ꯊꯥꯎ ꯄ꯭ꯔꯣꯗꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯖꯤꯜꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯗꯨ ꯃꯈꯩꯗꯨꯁꯨ ꯑꯗꯨꯒꯨꯝꯕ ꯊꯤꯡꯖꯤꯜꯕ ꯃꯈꯩꯗꯨꯁꯨ ꯂꯧꯊꯣꯛꯄ ꯁꯦꯟꯁꯟ ꯃꯈꯩꯗꯣ ꯑꯗꯨ ꯃꯈꯩꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯂꯥꯟꯗ ꯖꯣꯠ ꯆꯪꯈꯤꯕ ꯄꯩꯁꯥꯗꯣ ꯁꯤ ꯑꯍꯥꯟꯕꯒꯤ ꯄꯣꯏꯟꯠꯗꯨ ꯉꯥꯛꯇꯅꯤꯀꯣ ꯏꯔꯥꯟ ꯑꯃꯁꯨꯡ ꯃꯥꯗꯔꯗꯤ ꯌꯨ ꯑꯦꯁ ꯑꯦ ꯏꯖ꯭ꯔꯥꯏꯜ ꯂꯥꯟꯗ ꯖꯣꯠ ꯆꯪꯈꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥ ꯃꯈꯩꯗꯨ ꯂꯣꯏꯅ ꯏꯔꯥꯟꯗ ꯍꯟꯖꯜꯕ ꯑꯗꯨꯒꯤ ꯄꯩꯁꯥ ꯃꯈꯩꯗꯣ ꯂꯦꯝꯅ ꯊꯥꯔꯣꯏꯁꯤꯅꯤ ꯃꯊꯪꯗꯅꯕꯨ ꯂꯦꯕꯅꯟ ꯑꯃꯁꯨꯡ ꯁꯤꯗ ꯖꯣ ꯏꯖ꯭ꯔꯥꯏꯜꯒ ꯑꯃꯦꯔꯤꯀꯥꯒ ꯖꯣ ꯗꯨꯁꯃꯅꯤ ꯇꯧꯔꯤꯕ ꯃꯈꯩꯁꯦ ꯒꯖꯥ ꯑꯣꯏꯒꯦꯔꯥ ꯂꯦꯕꯅꯟ ꯑꯣꯏꯒꯦꯔꯥ ꯑꯇꯩ ꯑꯇꯩ ꯑꯣꯏꯒꯦꯔꯥ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯒ ꯑꯃꯛꯀꯤꯗ ꯂꯥꯟꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯄꯨꯔꯥ ꯈꯇꯝ ꯑꯣꯏꯕ ꯁꯤꯗ ꯊꯣꯛꯏꯕ ꯂꯥꯟ ꯃꯈꯩꯁꯦ ꯍꯧꯖꯤꯛ ꯂꯦꯕꯅꯟꯗꯁꯨ ꯁꯤꯁꯐꯤꯌꯥꯔꯅ ꯇꯧꯔꯤꯕꯅꯦꯕ ꯁꯤꯁꯐꯤꯌꯥꯔꯒꯤ ꯃꯊꯛꯇꯁꯨ ꯃꯈꯣꯏꯅ ꯑꯃꯨꯛꯀ ꯍꯧꯖꯤꯛ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯔꯤꯕꯅꯤ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯏꯖ꯭ꯔꯥꯏꯜ ꯃꯅꯨꯡꯗ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯗꯨ ꯃꯈꯩꯗꯨꯁꯨ ꯄꯨꯡꯂꯦꯞ ꯂꯦꯞꯄ ꯑꯗꯩꯗꯤ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯇ ꯑꯅꯧꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯁꯥꯃꯤꯜ ꯇꯧꯕ ꯃꯦꯀꯥꯅꯤꯖꯝ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯄꯨꯔꯥ ꯀꯟꯇ꯭ꯔꯣꯜꯗꯅꯤ ꯍꯧꯖꯤꯛꯁꯨ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯔꯃꯨꯁꯁꯦ ꯑꯗꯨ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯇꯔꯞꯇꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯅ ꯆꯠꯀꯅꯤ ꯁꯤꯅꯤ ꯑꯁꯤ ꯃꯈꯣꯏꯒꯤ 14 ꯄꯣꯏꯟꯠꯁꯤꯗ ꯂꯣꯏꯅꯃꯛꯇꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯝꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯁꯤ ꯗꯣꯅꯥꯜड ꯇ꯭ꯔꯝꯅ ꯍꯥꯏꯔꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯜꯁꯤ ꯃꯥꯁꯤ ꯔꯦꯠ ꯂꯥꯏꯟꯅꯤ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯔꯥꯟꯒꯤ ꯇꯔꯞꯇꯒꯤ ꯍꯥꯏꯔꯛꯏꯕ ꯄꯣꯏꯟꯠ ꯃꯈꯩꯁꯦ ꯁꯤ ꯌꯥꯕ ꯇꯥꯔꯒꯗꯤ ꯁꯤꯁꯐꯤꯌꯥꯔ ꯑꯣꯏꯔꯦ ꯗꯤꯜ ꯑꯣꯏꯔꯦ ꯑꯗꯨ ꯔꯤꯚ꯭ꯌꯨ ꯇꯧꯔꯦꯀꯣ ꯍꯧꯖꯤꯛ ꯔꯤꯚ꯭ꯌꯨ ꯇꯧꯕꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯐꯣꯡꯗꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯊꯪꯗꯅꯕꯨ ꯏꯁꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯟ ꯒꯥꯔꯗꯁ IRGCꯒꯤ ꯇꯔꯞꯇꯒꯤ ꯂꯥꯎꯊꯣꯔꯛꯄ ꯑꯃ ꯇꯂꯞ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯂꯞ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯂꯦ ꯁꯤꯅꯤ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯗꯨꯁꯃꯟꯒꯤ ꯈꯇ꯭ꯔꯥ ꯗꯨꯁꯃꯟ ꯃꯥꯅꯦ ꯃꯌꯥꯝ ꯈꯪꯉꯤꯗꯨꯅꯤ ꯏꯖ꯭ꯔꯥꯏꯜ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥ ꯃꯈꯣꯏꯒꯤ ꯈꯇ꯭ꯔꯥꯁꯤꯁꯨ ꯃꯈꯣꯏꯒꯤ ꯑꯄꯜꯕꯁꯤꯁꯨ ꯋꯥꯠꯂꯛꯂꯦ ꯁꯤꯅꯤ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯇ ꯑꯗꯨꯝ ꯗꯤꯅꯦ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯑꯅꯤ ꯁꯤꯅꯤ ꯏꯔꯥꯟꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯑꯣꯏꯔꯛꯏ ꯃꯈꯩ ꯑꯗꯨꯒ ꯗꯨꯁꯃꯟ ꯃꯈꯩꯒꯤ ꯈꯇ꯭ꯔꯥꯗꯒꯤꯁꯨ ꯍꯤꯡꯂꯦ ꯁꯤꯅꯤ ꯍꯤꯡꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦ ꯁꯤꯅꯤ ꯃꯊꯪꯗꯅꯕꯨ ꯑꯃꯨꯛꯀ ꯏꯔꯥꯟꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯈꯪꯉꯦꯗꯅ ꯏꯔꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯁꯨꯗ ꯄꯦꯖꯦꯁꯀꯤꯌꯥꯟ ꯑꯃꯁꯨꯡ ꯏꯁꯂꯥꯃꯤꯛ ꯀ꯭ꯔꯥꯟꯇꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯃꯨꯁꯇꯐꯥ ꯈꯥꯃꯤꯅꯤꯒ ꯍꯧꯖꯤꯛꯀꯤ ꯌꯣꯠ ꯊꯣꯛꯂꯤꯕ ꯋꯥꯐꯝꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯇꯤꯡ ꯑꯃꯁꯨ ꯐꯝꯃꯤ ꯀꯔꯝ ꯇꯧꯔꯝꯅꯣ ꯍꯥꯏꯅ ꯑꯗꯨ ꯃꯥꯒꯤ ꯇꯔꯞꯇꯒꯤ ꯌꯥꯝ ꯐꯖꯅ ꯍꯧꯖꯤꯛꯀꯤ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯇꯔꯞꯇꯒꯤ ꯌꯥꯝ ꯐꯖꯅ ꯃꯨꯁꯇꯐꯥ ꯈꯥꯃꯤꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯤꯁꯤ ꯀꯟꯇ꯭ꯔꯣꯜꯅꯦꯅ ꯋꯥꯔꯤꯗꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯒꯦꯁꯤꯅꯤ ꯃꯥꯗꯩꯗꯤ ꯑꯃꯛꯀ ꯁꯣꯝꯗꯅꯕꯨ ꯏꯔꯥꯟꯒꯤ ꯄꯣꯔꯠꯁ ꯑꯦꯟ ꯃꯦꯔꯤꯇꯥꯏꯝꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ PMOꯅ ꯑꯃꯨꯛꯀ ꯂꯥꯎꯊꯣꯔꯛꯄ ꯄꯥꯎ ꯑꯃ ꯂꯩꯔꯦꯀꯣ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯀꯤ ꯑꯥꯁꯄꯥꯁꯇ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯀꯤ ꯑꯥꯁꯄꯥꯁ ꯑꯃꯁꯨꯡ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯇ ꯂꯩꯔꯤꯕ ꯖꯍꯥꯖ ꯃꯥꯗꯩꯗꯤ ꯑꯃ ꯀꯔꯕꯥꯔ ꯇꯧꯅꯔꯤꯕ ꯖꯍꯥꯖ ꯑꯃ ꯑꯁꯤ ꯃꯇꯦꯡꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯤ PMO ꯍꯥꯏꯔꯤꯁꯦ PMOꯁꯤ ꯄꯨꯔꯥ ꯔꯦꯗꯤꯗꯅꯤ ꯁꯤꯅꯤ ꯃꯇꯦꯡ ꯇꯧꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯒꯦꯔꯥ ꯗꯣꯛꯇꯔ ꯑꯣꯏꯒꯦꯔꯥ ꯑꯅꯥ ꯑꯌꯦꯛ ꯑꯣꯏꯒꯦꯔꯥ ꯑꯆꯥ ꯑꯊꯛ ꯑꯣꯏꯒꯦꯔꯥ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯇ ꯀꯟꯇ꯭ꯔꯣꯜꯁꯦ ꯇꯂꯞ ꯏꯔꯥꯟꯒꯤ ꯑꯣꯏꯔꯛꯏꯕꯅꯥꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ PMOꯁꯤꯅ ꯂꯥꯎꯊꯣꯔꯛꯄ ꯍꯥꯏꯕꯕꯨ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯀꯤ ꯃꯅꯥꯛꯇ ꯑꯣꯃꯥꯟ ꯑꯣꯏꯒꯦꯔꯥ ꯃꯥꯗ꯭ꯔꯤ ꯏꯔꯥꯟꯒꯤ ꯁꯃꯟꯗꯔ ꯑꯣꯏꯒꯦꯔꯥ ꯑꯁꯤ ꯃꯈꯩꯁꯤꯅ ꯃꯈꯣꯏ ꯃꯇꯦꯡ ꯇꯧꯕꯒꯤꯗꯃꯛꯇ ꯃꯗꯠ ꯑꯃꯁꯨꯡ ꯃꯦꯗꯤꯀꯦꯜ ꯁꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩꯔꯦ ꯁꯤꯅꯤ ꯄꯨꯔꯤ ꯇꯔꯥ ꯇꯌꯥꯔꯅꯤ ꯁꯤꯅꯤ ꯌꯥꯝ ꯁꯥꯊꯤꯟ ꯃꯈꯣꯏꯁꯦ ꯄꯨꯔꯥ ꯇꯌꯥꯔ ꯑꯣꯏꯔꯦ ꯁꯤꯅꯤ ꯑꯦꯅꯥꯂꯥꯏꯁ ꯑꯃꯈꯛꯅꯕꯨ ꯍꯥꯏꯔꯤꯕꯅꯕꯨ ꯏꯔꯥꯟꯒꯤ ꯑꯦꯒꯦꯟꯁꯇ ꯃꯤꯂꯤꯇ꯭ꯔꯤ ꯍꯝꯂꯥ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯅ
अमेरिका अमसुंग इजराइल की तरफ ते अटैक तौखिबसे अमांग बसरा करिमता लेते है इजराइल अमसुंग अमेरिका के अमांग बसरा करिमता लेते है अदुगुंबा अटैक तौरुबदुना ईरान से अरोयन मपांगल कलेसिनी असे पुनम सुलेन प्रेस टीवी देगी लौजो पाउ ngang को अइना लाइव से तौरम देबि अदुम अनलिस्ट थमलगा तुंगदा अइना अदुम पब्लिक तौरा अनिम नाबरे एनालाइज सिना हारिसिनबु ईरान के अगेंस्ट डोनाल्ड ट्रम्प ना मिलिट्री हमला तौरुना मरम ओइरगा मल हमला तौरुद्र मखोई करिमता काना फंगदेसिनी करी काना फंगनमे स्ट्रेट ऑफ हॉर्मुज हानदेगी ओपन ओइरमी मखोइने लान तौरुद्रगी अरोयने चेकचल करा अनोइने बन ओइखरे हजिक टैक्स लौबो होखरे स्ट्रेट ऑफ हॉर्मुज ईरान अमसुंग ओमान की कंट्रोल द चखरे ए देगी जेट फावबा से हयम फावबा ता कयामत फाव लेरनिमनी से मखोइना लानमी थाजल लकपरा मखोइना कम तौरसु करिमते यारोय सोमदो सऊदी अरब की तरफ तगिसु कतर की तरफ तगिसु अमेरिका बु एयर स्पेस अमसुंग ग्राउंड स्पेस सुपी पिरोयना लौथोरखरे सऊदी की निंगथौना माइकई मरीदा मा लानसंग माइ थीरिमने डोनाल्ड ट्रम्प से माइकई मरीदा माइकई मरीदा चुम्मी खाव पाइबा अमानि खक लई अदुरी बेरा लेते राइम पाइदना लेजनी सिदा हारिसिनबु एनालाइज सिना हारिसिनबु फायदा ओइदेसिनी अमेरिका के अमसुंग इजराइल के सीना मरम ओरगा ईरान से अरोयना मजबूत ओइखरेसिनी कलग्रेसिनी अरोयना मपांगल चुमसु चुमिनी अरोयना मपांगल कलग्रेम हानदगी हौजिकने अरोयना मपांगल कलग्रेम अदुनी मान हारिसे मादरी सोमनर बोमका ईरान की संसद कालिबाफ स्पीकर महांग हारिसिनु पावकर संदोक लिए हौजिकने ईरान गा वाशिंगटन गा वारी सानबगी फमलेगा अमा असे पुनक से लोइना खारिजनी करिगबदी ईरान हौजिक रिव्यू तौरे असाइगे 14 पॉइंट दो 14 पॉइंट दो मखादा अमेरिका की तरफ ते हौजिक न्यूक्लियर प्रोग्राम वगैरह अमा प्रोग्राम वगैरह अदु मखैदुदा हौजिक ईरान की तरफ ते रिव्यू तौरगा पिथोरक मतुंग दो फाइनल वा ओइगदौरिम अदुगा हौजिक से माइके मेरी दा माइ थी बाइब देमु सऊदी अरब तसु नीरुरे डोनाल्ड ट्रम्प ना एयर स्पेस अमसुंग ग्राउंड पे होना खारिज तौरखरे अदुम तौदना कतर नसु तौरखरे को मयामना करेबदी ईरान गा लान थेंगना निंगदे करेगदी करिगुंबा एयर स्पेस ती ईरान ना लाउथोग्रमनी एयर स्पेस पीबा देश तुदा एखोय लान तौरकनायना अदुना करामते एयर स्पेस पिनिंगद्राबा करेगदी अमेरिका की हरकत से लोयमक्सु उरे मखोयने जो हजु ओइरि मखैजे अदुना हजिक फावबो फाइनल वाम फाव ओइद्रि अदुगा लेबनान दे स्ट्राइक तौरि बेरुत तो इग्रा साउथ लेबनान दो इग्रा गाजा दसु मकोक सिंगबगी मसा निपान जु साइड ओइग्रामनी अदुगा हजिक 24 आवर्स सिदा अल जजीरा दा इना पारंबनी 24 आवर्स सिदा सु याम साथीना मियोय से साइड ओइरा गाजा मनुंग दसु मी 33 35 अदुमने साइना पावदो मते खतंग पारम याबने हिजबुल्लाह की तरफ तक अमक्का अल जजीरा दा फोंगदोरपनो साउथ लेबनान दा मखोयगी इजराइल की टेंग अमखक्ता हिट ओइबगी वानी हिजबुल्लाह नारिसे मदरे D9 बुलडोजर अदुसु हिजबुल्लाह की तरफ तक डिस्ट्रॉय तोबगी वानी साउथ लेबनान दा असीम लैखरे मदरे दि सोमनबु असायना पारमिने पावदो आई काउखिदननिने गाजा की पावनाबने गाजा द मी याम साथीना हजिक 24 आवर्स सिदा याम साथीन सीबगी वानी मदरे सोमदा कतर की कनमदा कतर की मखोई हजिक की मिनिस्टर की कतर प्राइम मिनिस्टर की तरफ से हाइदोरेसिनबु शेख मोहम्मद बिन अब्दुल रहमान बिन जासिम अल थानी हारिसिनबु यूएस अमसुंग इजराइल ना मिडिल ईस्ट लान तौरगा करिमता कानरोइसिनी मिडिल ईस्ट माने ईरान की मथक्ता लान तौर करिमता कानरोइसिनी फमलेगा वारी सानबगी मथक्ता करिमता वालैतिसिनी फमलेगा वारी सानरगा दिल तौरकनिमनि सिनी हारिसे सोमद मियोय मापलनि गाजा दंगसिगी मखोयने सहित तौथोग्रिजे मादुगा मियोय 30 मापल हमनबु असोकनी को 24 आवर्स सिदा तो गाजा दसो अदुम लान तौरी कोइ चनो मया मदरेदी लेबनान दसु सुबलेब लेपते धौजी ईरान की तरफ ते साइ के पॉइंट मखैसे सिकन रिव्यू तौरे अब रिव्यू तौरेगा ई वाखल ददी थाजबौदी वाली को अदुम को खंगदे अमेरिका ने याथोरपगी दे ईरान जो हाइबु मखैदो यारप ताडे सोयदमकी पाउ पुरगे लाकनी हजिक से अलाप मफम अमद ट्रिप अमद चकानी इसनो मयाम अदुन पाउ सोय पिरप ngam hodre adum live oin thadok charamisini unlista share ga adum loijrage mayam tara waro bi to biganu hayeng irai ni inshallah paw hum ri la kani soy namaki ngasi gi dis wajre loijrage assalamu alaikum